Constable Sayam Lal Paul suspend tawbabu yaningdaba phongdokduna Churachandpur Miyam ki khongzang achauba irang onkhiduna hauji fawbada myoi ani laikhidre kaya amana soklei Churachandpur district lenga ki loisang mai thakibagi thawong adu kuki singna atamnana chathakiba thawong amani haina Coordinating Committee on Manipur Integrity Kokomi na maral sirakli Directorate of Education National Lokiba MTS ki result Haidok Tabaki Mayokta Written Test Appeared Candidate 2016-18 gi JAC na Lagdal da Labor Office asigi so non sinkray Amasung Manipur ki tampak lamdam da layriba thau ki retail outlet sing ngasidagi namit humni chupna thong lon bagi khongjang sangsin bahokray